ꯅ ꯁꯤꯈ꯭ꯔꯒꯁꯨ ꯏꯆꯥ ꯏꯁꯨꯗꯨꯅ ꯆꯥꯍꯧꯗꯣꯏꯅꯤ ꯏꯇꯨꯕꯨꯗꯤ ꯊꯤꯗ꯭ꯔꯤ ꯏꯆꯥꯗꯨꯅ ꯆꯥꯍꯧꯗꯣꯏꯅꯤ ꯏꯇꯨꯕꯨꯗꯤ ꯂꯩꯇꯦ ꯆꯥꯍꯧꯗꯣꯏꯅꯤ ꯏꯁꯨ ꯑꯗꯨꯅꯤ ꯃꯣꯏꯒꯤꯗꯃꯛꯇꯅꯤ ꯊꯥꯔꯝꯃꯤꯁꯦ ꯄꯤꯕꯅꯤ ꯍꯥꯏꯗꯣ kitang lawan dun. Kita muna. Apa hang hige? ꯑꯁꯣꯡꯕꯁꯤꯡꯗꯣ ꯃꯈꯣꯡꯗꯣ ꯍꯥꯟꯅ ꯑꯁꯤ ꯃꯃꯥꯡꯗ ꯀꯩꯅꯣ ꯇꯧꯔꯝꯕꯁꯤꯡꯗꯣ ꯅꯦꯠꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯄꯨꯔꯦ ꯃꯤ ꯐꯤꯂꯣꯟꯒꯤ ꯆꯥꯡꯗ ꯀꯛꯄꯤꯔꯕꯅꯤꯅ ꯐꯤꯂꯣꯟ ꯁꯥꯕꯁꯤꯗ ꯐꯤꯂꯣꯟ ꯑꯣꯏꯅ ꯁꯥꯈ꯭ꯔꯦꯗ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯅꯦꯠ ꯄꯥꯜꯂꯝꯃꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯕ ꯀꯥꯡꯕꯨꯁꯤꯡꯅ ꯂꯣꯏꯅ ꯄꯨꯔ ꯆꯠꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯃꯨꯛ ꯅꯧꯅ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕ Maldoinya. Jadi depan mini hei. Tolong tolong. Jadi depan mini. Jopro. Tunggu. Ngasi September ki tarik tara katret ngasi nungay yak farabon may dasida barat sinbat na Honorable Prime Minister Narendra Modi sunda ada daliba akhoi gi Bharat ka lebu GP khuding makta ngasi gi akhoi usara thaba hari usara thaba ga mari legana ngasi akhoi Young Farmers Club Tolengun na sinja langja duna ngasi akhoi gi Tolengun da leba All Assam Soccer Futsal Association Headquarter Tolengun Lakipur hariba futsal playground asida koi sinau sinam sina pun nangsi usara bagi atumba mama pangthok sari hariba pangthok sari usara thaba sida ngasi agi nungsiraba khumlang sigi Young Farmers Club ki mingwaina panjarabada agi bai president atobon nilkanta adagi agi sinau sin loina punna koi ngasi koi futsal playground Tolengun sida yam nungsiba haijaba taragadi kariba khungang asida koi matam kuiyadagi akhoi hana lejaramba all Silchar Manipur teleramba akhoi football playground adu sing sound and ngai matungda ngasi akhoi na lejariba playground asi
ꯌꯥꯝ ꯋꯥꯅ ꯁꯦꯝꯒꯠꯆꯗꯨꯅ ꯈꯨꯡꯒꯪꯁꯤꯒꯤ ꯑꯩꯈꯣꯏ ꯂꯩꯖꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯥꯏꯒꯠꯂꯦ ꯍꯥꯏꯔꯒ ꯂꯝ ꯂꯩꯗꯨꯅꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯒꯤ ꯏꯁꯄꯣꯔꯠꯁꯁꯦ ꯀꯃꯥꯏꯅ ꯗꯦꯕꯂꯞ ꯇꯧꯁꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯒ꯭ꯔꯥꯎꯟ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯂꯣꯏꯅꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯏꯁꯥꯃꯛꯅ ꯉꯁꯤꯒꯤ ꯅꯥꯒꯥꯝ ꯖꯤꯄꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟ ꯐꯝ ꯄꯨꯔꯛꯄꯗꯒꯤ ꯂꯩꯖꯕ ꯑꯩꯒꯤ ꯖꯤꯄꯤ ꯐꯟꯗ ꯉꯝꯖꯕ ꯑꯩ MJ ꯑꯦꯟꯗ꯭ꯔꯒ ꯑꯃꯗꯤ 14 ꯐꯥꯏꯅꯥꯟꯁ ꯑꯃꯗꯤ 15 ꯐꯥꯏꯅꯥꯟꯁꯇꯒꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯩꯅ ꯍꯦꯠꯇꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯀꯥꯏꯊꯣꯛꯆꯔꯦ ꯍꯥꯏꯔꯒ ꯉꯁꯤ ꯒ꯭ꯔꯥꯎꯟ ꯑꯁꯤ ꯁꯦꯝꯖꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏꯌꯦꯅ ꯑꯩ ꯊꯝꯖꯒꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯤ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯁꯤ ꯑꯉꯥꯡꯁꯤꯡꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯄꯦꯛ ꯑꯃꯈꯛ ꯏꯁꯄꯣꯔꯠꯁꯇ ꯃꯔꯝꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤꯅ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯌꯥꯝ ꯆꯥꯎꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯗꯤ ꯅꯨꯡꯁꯤꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯑꯣꯏꯕ ꯃꯔꯝꯅ ꯉꯁꯤ ꯑꯩꯈꯣই ꯇꯣꯂꯤꯍꯨꯟꯗ ꯂꯩꯕ ꯒ꯭ꯔꯥꯎꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯝꯖꯗꯨꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯗꯦꯕꯂꯞ ꯇꯧꯕ ꯐꯪꯖꯕꯁꯤ ꯌꯥꯝ ꯑꯩꯈꯣই ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯒꯤ ꯉꯁꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯩꯕ ꯑꯃꯗꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯇꯧꯕꯗ ꯁꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯩ ꯈꯨꯡꯒꯪꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯁꯤꯅ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯎ ꯆꯥꯔꯥ ꯊꯥꯕꯁꯤ ꯑꯩꯈꯣই ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯉꯁꯤ ꯍꯧꯖꯤꯛꯁꯦ ꯌꯥꯝꯗꯕꯗ 36 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯅꯤ ꯁꯤꯒꯤ ꯁꯦꯜꯁꯤꯌꯁ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒ ꯎ ꯆꯥꯔꯥ ꯊꯥꯕ ꯑꯩꯈꯣꯏ ꯐꯪꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯊꯥꯒꯠꯆꯩ ꯑꯩꯈꯣꯏ ꯇꯤꯟꯕꯤꯔꯤꯕ ꯉꯁꯤ ꯎ ꯆꯥꯔꯥ ꯊꯥꯕ ꯑꯩꯒꯤ ꯋꯦ ꯐꯥꯔꯃꯔꯁ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯅ ꯃꯌꯥꯝ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ